Apunba Korounganba khuman Facebook thagalakpa maru oiba update khara miyamna thamjagi CSO sing amadi imalup sing intellectual sing Apunba warep ama lobiro iraiba ifrup kidamak pandam do fongnaba aikhoi hotnajarage haba wapham phongdorakli amaromdana Korounganba khuman thagalakpa topa update amana kuki gi pandam lay hauju phawa maitai gi pandam lay te haba wapham phongdorakli ngasi numida waram phong ki batungan tungan manipuri se phong singdagi masum thoki ba thawdo wa thok singdagi maruiba I paw sing myam na thamjagi ahan bada kanglai pa ki maira dagi lokusaraga korkom na sinmi singi mafam da ikai khumna ba lakli sinmi singi numit May Day 2024 na lakod malem gi surinom ni sinmi singbu aina thingkraba lahulup singi Apunba lup ama oiriba korkom na ikai khumna ba ulak pa loinana korkom gi media coordinator gi thawpuri ba hena press tholakli seolosin hai matam gi matukina pothok pamadi subonom gi mongda ahongba kya aikoina uba phangni aduna sinmi singbu senjau paiba kya na sejining momong sejina basu sanabi ama oina tawkhiba thawong kya sathrakli masigi mayukta malem gi mafam kya da sinmi singi Apunba kholaw kya tholaktuna sinmi singi damak yaifarol welfare kya semduna hingbada kharama Marek mahaugi hon ki amadi sinmi singi numit May Day sigi horakham suaki sinmi singna puksel tingna ka thokpuna thau panglamdrabadi malemgi sinmi kaikhil amadi sakhotpagi khongjel asumak leiram lo hedi chola sin hai sin pang bo haibisina khunai sinmi gi yanglin saruni maramdi khunai amagi maromdom lepsabegi haibadi self reliance ki horakham su sinmi na oi handak sahi english ngani ga kunga mari May Day gi thimdi social justice and recent work for all noiri themasin piriba marueba wakhalondi manglam jat amasum ngasisu lawmi sinmi singna awaba kaya mayuk na hingli haibasini maramasina sinmi gi numida sibu malem gi thakta ningsing thoram oina pangthokpa sina sinmi singna khunai amada lawriba thawdang adubu saktaklibani makhoi gi phangpham thokpa sing ikai khumnaba namja namtheknaba amadi tungkoina sathaba yawa sinpang thausul atumak samgatpagi mathaudari miyoibigi puari ta sinmi singna mating leina manaba khunai role amada hingkiba tangkak ama haiba tarabadi madu primitive communism gi matamnani Karl Marx ki wakhalona matamadu sinmi singna minai naithangi punsi role di hinglamde maning tamlami maramdi pothok pa means of production amasung pothok ki loisan mawong sing mode of production da mapung oiriba miyoi khujo kharagi makha polamde punamak miyam khunai gi oirami maram aduna manabada natragana class struggle gi wapham laikhidi hari adobu sinmi singi golden age asi matam gi irol nung lukhi mapu manai gi chatna kongro lakhi lanai gi haibadi private property gi saithing na mara moiduna khunai da anem awang ki mapam lakhi senjau paiba musum paida ba ani gi marakta mukna bawki sinmi sing kham thengna muthapiki sinmi sing gi huma mamal gi ayam gi sarukti makhoi dagi aligned haibadi matpi duna senjau paiba sing na loksin bawrakhi malem da lairiba sinmi khudimak ki awaba phiba masi samani maram asimangna workers of the world unite haina marks the maming lairaba the communist manifesto da waktaklami industrial revolution ge sagonarakpa miwat minai gi mayok ta sinmi singna national struggle sathaduna international communist movement ge horakpa moiduna ngasi phaw ningtam wakhalona du saktakli hensu pawsda makhatana phongdorakli atopa pawkrana Imphal East ama sawmung na konba mafam singda leiba angang singna deworming tablet pizabagi thabak ngasi de gyakre ngasi de gi hawdoliba national deworming day gi ahanba round gi thorong mari leinana social welfare department gi makhada leiriba angalwadi gi CDPO amasum supervisor singna su worker amadi helper singa kusamna duna hidak langtak pizabagi thoram mafam kyara pangthoknari iramasiga mari leinana Imphal East district ki ICDS project Imphal East 1 sombung na konba sector haibadi yorbung punongbam sector Laksang pulsingi angang samrigi yang khairomda deworming tablet pizabau khraidi hauzik makha na target toriba angang singda pizabagi thabak thoram sing pekhali deworming tablet pizabagi thoram du songbu circle na koliba CDPO kanguzam Devanand Singha Senol Moirangthem supervisor ICDS project Imphal East 1 songbum na lusingduna sataki CDPO kanguzam Devananda mari supervisor sector 09
Channel Moirang Thema Lusingduna Angalwadi sector kuntrada pizza begi thabak nungthil pung ama phawd makha sa tahori hauji temporary shelter home Saumbumda angang mari rom hidak langtak pizza begi thabak sa thari makha tana relief camp amadi temporary shelter home asida su deworming gi program asima pung fana yona na ba honari hairi amoromda hidang mayum kunjalata supervisor sector taraga mapan Saumbum ICDS na lusingduna center kungama panda Paurabi Kaibi Taret Khul Kai Kampal Pangaltabi Sanung Nasingbada Hidak Pizza Bigi Thorum Packet Pawkre House Power with Angang Satruko Yanka Hina Pizza do not target Tori Angang Singpunam Hidak Pizza Ba Tizang Kajang Dava Lamdamama Oina Honari Hai Henasu Paush the Makatana Fondorakli Amarumdana Mediana Lakura Folks na Sinmising Yepa Pausal Pirakli Say Kudingi Megi Tang Amada, Malemgi Tuan Mapam Sing the Pangtopa, Sinmi Singi Numit May Day Workers Day Nalakwada, Federation of Civil Society Organization Folks Manipuna Kunai Sigi Milongi Young Lin Saru Wadiba, Tuan sector Singda, Silpang Liba Sinmi Singi Pangpam Topa Haksing Pangna Bohonabada, Tawai, Katokrabasingi Mapam the Ikai Kumna Loinana, Tobi Malkang Usari Haina, Folks Secretary Information and Public Relation Gitopuriva. Naris Mangana Press Talk Pasirol Amanahidi. Ningsing Mayabadi Inkumza Lising Magasani Panga Marfuga Taruki, Meda, United States of America, Chicago, the Sinmissing the Tabak Sugi Matam, Nong with a Punk Nipan Oigada Banihina, Haurakiba Akan be Hawaduga Marilena, Tokiba Taudo, the winning sing to the English singer Magasama Panga Marfudagi Hoduna, Say Kudingi Megitang Amabu, May Day International Worker Day Haiduna, Malem Gituan to one Mapam sing the Leptana. Numerasibu ning singduna madi sinmi singi pangpam to hak sing fangnaba loinana ikai kumnabu utpa thoram kya pangtutuna lakli adu me de gi thoram leptana pangthokna rabasu lamdamasida ngasisu sinmi singbu hanthana yengba tu hotpiba nupi sinmi singa madi nupa sinmi singani gi marakta khusuman khena hanba thabak sunadaba madi matam sunadaba khusuman piduna senjau paiba capitalist sing haibadi mapu singna iramdamasigi tungan ba private sector sing the Tabak Tori, but send missing Hak Matuna seasonary. Maramaduna Suna Bukusuman Pibinaba, Wakaluba Taragasu, Tabaktagi, Lokto Pibana, Hingna Vigilan from the Tabak Masama, Panglavadi Haiduna, Haikru Manada Yomba Apikpa, Shanpa Maduna, Sakumai Mutanaba, Honabakia, Pikraba Iram the Mashid Nunti, Equinatinary. Aduga, Amarumda, Miamna Kankiba, I could give Mutsina, CM Kipa Lenga, Shinasu, Kangna, Domina Leshly. Tawong asina lairik laisumatik sana hairaba naharol kya topam khangdana thabak phangdabigi saiting mayuknaba anti social oiba thabak kya taroknaba masa ama ohenmadana tana resourceful oiba nahakya mapalam sakhiduna brandem thokali haidinasu pawsida makhatana phungdurakli makasa tharak poina kanglai paki mairagi editorial mayamna thamjage iraiba kananaba thabak tawbada phagani pungani haiduna kibadagi tumina lairabra Mamang say English in Aniga Kungum the Gime of whom the Gihona Manipura Tolak Liba, Kanglup Anigi Satiraba Lanasi, Sahi Ama Pura Faraklik, Adoba Lana solution of Manipulenga Amadi Barat Lenga Anina, Lopom Topa Taudanga do Lobi than a lady. Manipur Miambuda, my Iklaba, Tangamada, Tangat Kangamada Tangatuna Tambagas Mana lady heavy yari. Oiba Piba Masida, Maribak Ningba, Maribaki Tamaka Tawaina Ponta, Oigani Haina, Lauramba, Mitei, Nong Shasin Kadaides, Krabagi, Haibuang Miam, Hangna Bahoraki. Manipur the Lady Bama Sing Yam Civil Society Organization Sing, Kekulotun Haibadi, Usi Makul Sang Duna Labugum Tauriba, House of Power of Maribak Manipur, Kananavala Toko Taudang Lobungam Dribusikarino. Masilangana Fergan Pagani, Pungani, Zel the Tazangani Haibigi, Kibadagi, Domina Later Bra Haibasi Miamgi Wang Amoidakli. Manipur Tokiba, Tuan issue Kayara, Civil Society Organization Sing Amatuan and Lokiba Taudanga do, Hangatna Ningsing Bay, Madudi, Zuntaraga Nipan get Taudok the Miamgi Asoba, Iho Korakpadigi, Manipur Langakti Lyra than a Barat Langak Power, Kangmam Kitty. Without territorial limit, I will wapham Barat Langana Kudak Handoki. Ataubi Taraga Nipan get Hawaina Ponta, Maribaki the Maktakaki. Adugumba, Zuntaraga Nipanda. Laukiba Civil Society Organization Singamat Ima Oibisingi, Taudanga Dungasi, Manipur May Hona Salapa Matamasida, Laubungam than a lady basi, Karigino Haibasini. Oriba Piba Masina, Equi Manipurgi, Mitai Frukanana, Ushitlaroi Haibadi, Barat Langang Namadi, Manipur Langana Sananing Momona Sanaduna Labungani. Manipur Miam Haibadi,
Iraibak Manipur Kanbiu Manipur Thugaina Honarak Privacy Barat Thugaina Hotnavani Haina Lauduna Manipur Thugaina Honariba Narco Terrorist Sigi Matakta Sabsaba Tabak Barat Lengamani Manipur Lenga Anina Packet Piu Havani Adobo Sai Ama Paraba Barat Lengamadi Manipur Lengana Karisu Taubangamdri Manipur Miamasi Manipur Lengamadi Cookie Narco Terrorist Sarenda Tobaga Manare Haina Lawu Yabgi Pium the Lakli Ekogi Apunba Tona Lingzel Kada Secret Isai Sagi Oina Yafunaba Kan Maromda Loina Satkibagum Tawudagi Barat Lengamas Manipur Lengana Ekoi Masil Gimarakta Divide and Rule Policy Yamna Twin Sanavang Amadagi Say Ama Paraba Power Kanglup Anigi Irangasi Lotion Mangamdana Manipur Miambu Open Zelama the Fazino Tambagum Tamlakpani Happy Hauzik Matona for a civil society organizations losing Bissing Kadai Secret Mama Lebak Kitamaka Tawai Katkani Haidana Lauramba Singh, Mama Lebak na Mai Hogduna Saklava Matamashida, Kari Gidamak Mangzil Tana Song Turatavana, Zuntaragani Pana, Civil Society Organization Sing the Lusinguna Lokiba, Miang Yoiba, Apunba, Tauna Lingzilado, Housing Manipur, Maset Kya Tona, Kairakadoraba Matamashida, Kari Gidamakta, Mareva, Manipur Kan, but Lokom Topa Taudang, Logam Dribano Habishni. Punamasina Takpadi. Iraibak kananaba thabak taururabadi phagani pungani zela namsingani loilam lengak shasan amuk hanjilaktuna miyo thina olakkani haiduna kibadegi maraibak kananabu wa ngang ngamtribra loinana lofom thokpa thaudang adu lawbu ngamdabra haibasi haujik miam punamangna hangnaraklibu wang ama oiri Oriba Piba Masida Asumak Pang the Bigis of Lauduna, Civil Society Organization Singamadi, Maribak Ning Mani Haina Lady Bissing the 2 minute like Tokiva Taravadi, I could Ipai pushing the Sahili Sinkia Ngak Sienduna, Maning Tamba Manipurama Winaba Tamlambado, Maset Kaiduna Mankragani, Haibasi, Kangpam to it, Loidana, Maribak Ning Basingamadi, I could Civil Society Organization Sing Akia Kang Punamak Tadotuna, Maribak Manipur Kanana Bigilopam Toko Taudangado, Subsana Lobungampatai. Maduna Travadi, Manipur Yakna Bagi Makut Sungsoi Soidana Taki Gadabagi, Oitokpad, Yamna Naknalay Havadu, Kangna, Iraibak Manipur Kananaba, Lopom Toko Taudangadu, Aikoi Amatoina, Lawinaba Matam Oiri Havasi, Kangna Tabak Pangtopana, Apapo Oigani Haiba, Kanglay Paki Mairag Editorial Miam Makata Tamzari. Adu Housequina the Miam Pau, Sumatanga Solution Zaragama, so Miam Punano Bob that Naminasan, so Channel Sigi Maki the Gimangi from Makata Tamzari.